Hào lắm mà. Chào chào. Nó sao lại trở bỏ? Chắc là ngạc tăng ngay đi mua xịt tiền. Sao rồi nó phát đi. Hay ngoài luôn một tên nè nông tài. Chắc là ôi nó có anh bị học. Chắc là ôi cha đấy. Cha cũng thân đi. Luồng đó. Luồng ta đó mà thầm nó luồng mà lùi. Mà ꯑꯣꯏꯔꯒ ꯏꯆꯥꯒꯤ ꯆꯥꯛꯄꯨ ꯊꯟꯅꯕꯐꯥꯎ ꯄꯤꯖꯕ ꯉꯝꯗꯦꯀꯣ. Nó cha bỏ. Hay mà. Isa sao ốc trở bỏ. Xí lấy gì đi. Chắc là ngạc tăng ngay với cần tôi này. Chắc là ngạc tăng ngay đi xí lấy gì đi. Mà cô cơ đã phít lòng cảm bị ra cái co. Ya chắc là nó cha cái nó học bùi à. Phát rể chắc là sao dễ hay ngoài luồng đơn nung tài. Đu này sao phát tiết co. Mà thông một nóc cha biết đi. Đi mai hè ngoài chắc là chắc cha cha rồi. Hè ngoài luồng đó nông ta đó nữa. ꯏꯕꯦꯝꯃꯅꯤ ꯕꯣꯔ ꯀꯩꯅꯥꯁꯤꯕꯨꯗꯤ ꯌꯥꯝ ꯆꯥꯟꯅꯔꯦ. ꯃꯕꯥꯅꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯒꯅꯤ ꯌꯥꯝꯅ ꯆꯥꯟꯅꯩ. ꯑꯗꯨꯕꯨ ꯑꯗ ꯈꯨꯔꯥ ꯀꯩꯗꯧꯔꯕ? ꯈꯨꯔꯥꯗ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯏꯕꯦꯝꯃꯅꯤ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦꯀꯣ. ꯃꯕꯥꯅꯤꯒꯤ ꯀꯨꯊꯤꯁꯤꯗ ꯍꯥꯏꯕꯅꯤ. ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯕ ꯅꯣꯡ ꯆꯨ ꯍꯥꯏꯕ ꯂꯩꯔꯤꯅꯦ. ꯃꯁꯤ ꯃꯥꯡꯇꯣꯛꯀꯨꯝꯕ ꯈꯜꯂꯨꯀꯣ. ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯈꯨꯔꯥꯗꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ. ꯅꯣꯡ ꯑꯀꯟꯕ ꯂꯩꯌꯦ ꯃꯥꯡꯇꯣꯛ ꯈꯟꯅꯕ ꯄꯣꯠ ꯆꯩꯗꯨ ꯋꯥꯏꯔꯨꯆꯣ ꯆꯠꯂꯨ. ꯏꯃꯥ ꯀꯅꯥꯅ ꯍꯥꯏꯅꯣ ꯑꯗꯨꯅ ꯑꯃꯨꯛ? ꯄꯥꯟꯖꯤꯅꯦ ꯍꯥꯏꯕꯅꯤꯅꯦ ꯆꯠꯂꯨꯅꯦ. ꯏꯃꯥ ꯅꯣꯡ ꯃꯇꯝꯅꯤꯅ ꯁꯨꯃꯥꯡꯁꯦ ꯃꯥꯡꯇꯣꯛ ꯈꯔ ꯈꯜꯂꯧꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯍꯌꯦꯡ ꯅꯣꯡꯃꯨꯛ ꯆꯨꯁꯜꯂꯗꯤ ꯐꯔꯛ ꯇꯥꯅꯤ. ꯄꯥꯟꯖꯤꯅ ꯈꯟꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯍꯥꯏꯕꯅꯤ. ꯅꯣꯡ ꯇꯥꯔꯣꯏ ꯑꯗꯨꯅ ꯇꯣꯛꯑꯁꯤ. ꯍꯌꯦꯡ ꯅꯣꯡꯒ ꯇꯥꯔꯗꯤ ꯃꯥꯏꯗꯤ ꯄꯥꯟꯖꯤ ꯐꯨꯅꯤꯀꯣ. ꯑꯩꯗꯤ ꯐꯨꯅꯤ ꯍꯥꯏꯁꯤꯅꯤ. ꯑꯩꯒꯤ ꯄꯥꯟꯖꯤꯁꯤꯅ ꯅꯣꯡ ꯇꯥꯅꯤꯉꯥꯏ ꯃꯥꯡꯇꯣꯛꯀ ꯂꯣꯏ ꯈꯜꯍꯜꯂꯁꯤ ꯋꯥꯔꯅꯤꯅꯤ. ꯅꯣꯡꯁꯦ ꯀꯟꯅ ꯃꯪꯈꯠꯂꯛꯑꯦ. ꯆꯣꯠꯂꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯄꯥꯟꯖꯤ ꯍꯥꯠꯀꯦ ꯈꯪꯉꯅꯤ. ꯄꯥꯟꯖꯤꯅ ꯀꯩꯗꯧꯕ ꯇꯞꯅ ꯉꯥꯡꯅꯁꯤ. ꯏꯕꯨꯡꯉꯣ ꯑꯗꯨꯝ ꯑꯇꯩꯗꯤ ꯆꯩꯈꯣꯛꯁꯅꯨ ꯍꯣꯠꯅꯕ ꯇꯥꯔꯦ. ꯀꯗꯥꯏꯋꯥꯏꯗꯅꯣ ꯑꯩꯅ ꯂꯩꯔꯤꯁꯤꯅ? ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯉꯥꯛꯇ ꯁꯤꯔ ꯃꯥꯜꯂꯤꯅꯦ ꯑꯩꯁꯦ. ꯍꯥꯏ ꯃꯌꯥꯝ. ꯚꯤꯗꯤꯑꯣ ꯁꯦꯝꯕ, ꯏꯗꯤꯇꯤꯡ ꯇꯧꯕ, ꯑꯗꯒꯤ ꯀꯟꯇꯦꯟ ꯁꯦꯝꯕ ꯏꯊꯟꯗꯅ ꯁꯦꯝꯕꯅꯤꯅ ꯌꯥꯝ ꯋꯥꯏ. ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗ ꯏꯟꯇꯔꯦꯁ ꯂꯩꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ. ꯃꯌꯥꯝ ꯑꯗꯨꯗꯤ ꯈꯨꯔꯨꯝꯖꯔꯤ.